ꯊꯦꯝꯕꯤꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯩꯃꯥ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯨ ꯀꯃꯥꯏ ꯉꯪꯅꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅ꯭ꯌꯨꯇꯟꯕꯨ ꯆꯤꯡꯈꯠꯄꯤ ꯅ꯭ꯌꯨꯇꯟ ꯁꯨꯛꯇꯣꯛꯑꯒ ꯅ꯭ꯌꯨꯇꯟꯅ ꯑꯩꯗꯤ ꯃꯩꯕꯨꯟ ꯍꯧꯔꯦ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯊꯦꯝꯕꯤꯅ ꯁꯣꯝꯕꯨ ꯁꯣꯛꯄ꯭ꯔꯣ ꯅ꯭ꯌꯨꯇꯟꯅ ꯃꯤ ꯁꯤꯗꯧꯔꯀꯥꯟꯁꯤꯗ ꯊꯦꯝꯕꯤꯅ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅ꯭ꯌꯨꯇꯟꯅ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯗꯤ ꯀꯅꯥ ꯊꯦꯝꯕꯤꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯅ꯭ꯌꯨꯇꯟꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯃꯀꯣꯛꯇꯨ ꯈꯔ ꯂꯩꯈꯠꯄ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯗꯨꯕꯣ ꯃꯤꯒꯤ ꯒꯥꯔꯤꯁꯨ ꯊꯨꯒꯥꯏꯕꯤꯔꯝꯕ ꯏꯁꯥꯁꯨ ꯃꯩꯕꯨ ꯂꯧꯍꯜꯂꯝꯕ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯒ ꯂꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯊꯦꯝꯕꯤꯅ ꯁꯣꯝꯁꯦ ꯍꯦꯟꯔꯤꯒꯤ ꯅ꯭ꯌꯨꯇꯟ ꯁꯠ ꯊꯠꯂꯒ ꯈꯨꯝꯂꯛꯏ ꯅ꯭ꯌꯨꯇꯟꯅ ꯑꯩꯒꯤ ꯕ꯭ꯔꯣꯅꯦ ꯅꯪꯒ ꯈꯪꯅꯕ꯭ꯔꯥ ꯊꯦꯝꯕꯤꯅ ꯅꯍꯥꯟꯒ ꯋꯥꯍꯩꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯅ꯭ꯌꯨꯇꯟꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯅ꯭ꯌꯨꯇꯟꯅ ꯍꯜꯂꯣ ꯏꯆꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯀꯩꯅꯣ ꯅꯪꯕꯨ ꯊꯦꯡꯉꯦ ꯂꯥꯛꯑꯣꯅꯦ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯐꯨꯕꯤꯔꯨꯅꯤꯀꯣ ꯅ꯭ꯌꯨꯇꯟꯅ ꯃꯃꯤꯠꯇꯨ ꯊꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯅ꯭ꯌꯨꯇꯟꯅ ꯏꯆꯦ ꯑꯩꯅ ꯐꯨꯕ ꯅꯠꯇꯦ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯅꯩꯁꯤꯜꯂꯝꯃꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯕꯦꯔꯥꯅꯤꯍꯦ ꯂꯥꯛꯑꯣ ꯊꯨꯅ ꯁꯥꯏ ꯃꯐꯝꯁꯦ ꯀꯤꯖꯗꯗꯧꯅꯨꯀꯣ ꯅꯍꯥꯟꯁꯨ ꯅꯣꯏ ꯇꯌꯥꯏꯗ ꯇꯥꯈꯤꯕ ꯇꯁꯥꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅ꯭ꯌꯨꯇꯟ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯒ ꯊꯦꯝꯕꯤꯗ ꯌꯦꯡꯂꯛꯏ ꯊꯦꯝꯕꯤꯁꯨ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯅ꯭ꯌꯨꯇꯟ ꯅꯣꯛꯁꯤꯟꯅꯩ ꯊꯦꯝꯕꯤꯗꯤ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯔꯒ ꯂꯩ ꯅ꯭ꯌꯨꯇꯟꯅ ꯅꯣꯛꯂꯛꯄꯗꯨꯗ ꯃꯥꯁꯨ ꯅꯣꯛꯁꯤꯜꯂꯤ ꯅ꯭ꯌꯨꯇꯟꯗꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯅ꯭ꯌꯨꯇꯟꯅ ꯏꯆꯦ ꯑꯩ ꯋꯥꯍꯩꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯦꯝꯕꯤꯅ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯤꯡ ꯈꯔ ꯇꯧꯔꯒ ꯆꯥꯝꯊꯣꯛꯑꯣ ꯅ꯭ꯌꯨꯇꯟꯅ ꯏꯆꯦ ꯑꯝꯇ ꯄꯥꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅ꯭ꯌꯨꯇꯟꯅ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯥꯗ ꯁꯨꯝ ꯆꯥꯝꯃꯨꯔꯒꯦ ꯉꯥꯡꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯇꯣꯝꯕꯤꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯛꯏ ꯇꯣꯝꯕꯤꯅ ꯀꯌꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯕ ꯃꯤꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯣꯏꯕꯨ ꯅꯝꯊꯕ ꯉꯝꯕ ꯑꯗꯨꯗ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯅ꯭ꯌꯨꯇꯟ ꯎꯕꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯉꯤ ꯑꯃꯨꯛ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯤꯕꯨ ꯑꯃꯗꯨꯔ ꯍꯥꯏꯋꯥꯅꯦ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯉꯛꯅ ꯃꯌꯥ ꯀꯥꯔꯒ ꯂꯩꯈ꯭ꯔꯦ ꯊꯦꯝꯕꯤ ꯅ꯭ꯌꯨꯇꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯄꯥꯗ ꯏꯪꯒꯤꯠ ꯇꯧꯏ ꯊꯦꯝꯕꯤꯅ ꯄꯥꯕꯥ ꯏꯃꯨꯡꯗ ꯆꯪꯉꯣ ꯇꯣꯝꯕꯤꯅ ꯉꯔꯥꯡꯒꯤꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯗꯧꯔꯤ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯄ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯊꯦꯝꯕꯤꯅ ꯌꯥꯔꯦꯁꯦ ꯄꯥꯕꯥ ꯆꯣꯏꯇꯪ ꯄꯥꯇꯪ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯃꯤ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ ꯇꯣꯝꯕꯤꯅ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯣꯅꯦ ꯅꯪꯕꯣ ꯃꯤ ꯎꯔꯗꯤ ꯐꯖꯗꯦ ꯍꯥꯏꯋꯥꯅꯦ ꯅ꯭ꯌꯨꯇꯟꯗꯤ ꯊꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯣꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯃꯁꯥꯗꯨ ꯀꯤꯕꯅ ꯍꯨꯃꯥꯡ ꯀꯥꯡꯉꯕꯅꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯗꯨ ꯃꯥꯗꯤ ꯚꯥꯞꯃꯦꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯊꯦꯝꯕꯤꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯗꯤ ꯅ꯭ꯌꯨꯇꯟ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯄꯥꯗ ꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯏ ꯅ꯭ꯌꯨꯇꯟꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯀꯤꯕ ꯍꯦꯟꯒꯠꯂꯛꯏ ꯇꯣꯝꯕꯤꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯕ ꯅꯠꯇꯦ ꯅꯣꯛꯂꯒ ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅ꯭ꯌꯨꯇꯟꯗ ꯅꯣꯛꯇꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯃꯨꯛꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅ꯭ꯌꯨꯇꯟꯗꯤ ꯆꯤꯝꯕꯥꯜ ꯊꯣꯡꯗ ꯅꯣꯛꯏ ꯃꯁꯥꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯇꯣꯝꯕꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨ ꯅ꯭ꯌꯨꯇꯟꯗꯤ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯝ ꯍꯟꯗꯣꯛꯏ ꯅ꯭ꯌꯨꯇꯟꯁꯨ ꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯇꯣꯝꯕꯤꯅ ꯌꯥꯝ ꯉꯛꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯊꯦꯝꯕꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯑꯍꯥꯕ ꯎꯕꯗ ꯆꯦꯜꯂꯤ ꯑꯣꯏꯔꯤꯅꯤꯌꯦ ꯌꯥꯔꯦ ꯄꯥꯕꯥ ꯃꯤ ꯁꯣꯔꯥ ꯆꯠꯇꯣꯏꯗꯣ ꯏꯔꯨꯝ ꯃꯩꯊꯖꯔꯨꯔꯣ ꯇꯣꯝꯕꯤꯅ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯤ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯅꯦ ꯃꯅꯤꯡ ꯐꯥꯎꯗꯅ ꯆꯦꯟꯈꯤꯕꯅꯤ ꯇꯣꯝꯕꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦ ꯆꯍꯤꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯁꯥꯗꯅ ꯊꯦꯝꯕꯤꯅ ꯑꯉꯥꯡꯖꯥ ꯑꯣꯏꯔꯤꯌꯦ ꯌꯥꯔꯦ ꯄꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯁꯨ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯆꯦꯜꯂꯕꯅꯤꯅ ꯍꯨꯏ ꯈꯔꯁꯨ ꯇꯥꯟꯅꯔꯛꯏ
awaba amagi mathakta awaba amasu hape. Amuksu lau laudana chelai. Newton na Oi che, ai sidore, hui mayam changdana hatore. Vidyalakshmi di Newton gi mataudu ubada nokpada loire. Vidyalakshmi na Haha, ai di sire dai bo macha. Kainu nang tauridubo. Newton na kappaga Ije, khangni nang aiga chungkau kaunaroi nabu yam phataba. Vidyalakshmi noaga hui singdu nungna thom dana tanthoi. Hui singdusu nungna thombadai loina chenkre. Vidyalakshmi mokpada mu onchilai. Adubu Newton gi fibam ubada nukningba poe. Angauba fijon singduda laikhomna pungtai taibadu ubada noaga hairei. Vidyalakshmi na Kaino nangbu angang mana segai ni haidana chatkidaine. Newton chuktoaga Agang do ma haisini. Vidyalakshmi na Ma kaidauraba. Newton na As yare se Adoi che sibo kamai taudoino yumda halasira. Vidyalakshmi na nangsu nap chadaba yare nangsu wathi taurano. Newton na Kaino dai che nangsu aigi sibu wathi ra natene laikhom mayam siga aibu kamai chatoino. Vidyalakshmi na Noi dai aidane phone to nangi dress to mana khara puro hayo. Newton na Kaya laina ngangina. Iche oi che nang ko ibai de khara fuhan da yaroi dauri nang. Vidyalakshmi na Newton gi manadu pairaga chingi. Amuksu hairei. Vidyalakshmi na Pholo ne amta yengi se pholo. Newton na Ayo seire thado haibane. Audiktasu angau rai chuba huinau macha manbi angang du amu chingda gairi nangna amuk chingaba pelabani aigi laibakse. Vidyalakshmi na Kaino haisiba angang du na taptai furaga thadora abu haisiba. Ai di sire da. Newton machegi makutu thadalaga asaida chathoaga mabaida phone tawi. Tompok na Hello ibunga macha. Newton na Ibai tabro. Tompok na Taye kai lerage. Newton macheda yengaga michi khachilai aduga phone du loudspeaker thadoga hairei. Newton na Ibai phajaba na tu se yadre khara waro. Tompok na phagi tauraga hairei. Kari hai lam helabo haise khangni ma. Vidyalakshmi na phone du mundoi gi tawi. Newton na khara chenthoaga amuksu hairei. Newton na Ibai masi phajana yadre he. Tompok na ai amuhana phone tauraroi hayo. Wahai du tabada Vidyalakshmi angang macha dauna hauna kapthorei. Amuksu Newton da hairei. Vidyalakshmi na Ibungo macha nang nabu yam phatte. Paithoaga laiki. Vidyalakshmi gi wahai du tabada Tompok na nungsi na hairei. Tompok na Nusibe nang se gi thawai ni. Aina nangbu kaidong nungda thadokduna mafam kaida chatloye. Ai nang yaudana hingba ngamoye. Vidyalakshmi na Newton da noaga hairei. Vidyalakshmi na Ye dekha. Newton na yare Ibai phajaba nang amasu henjilai. Nangi overacting do na ka se ida daure thame. Asi hairaga phone du kakthatli. Aduga amuksu isau lang dana hairei. Newton na Ai di pele phibam siga yare che yumda halase. Vidyalakshmi na Hey nangbu nap chadaba wadu ngangnu ne noi tayai da hayo. Newton na noi hero tunan bado panabu yarani. Vidyalakshmi na matanggi ne yadaba yaroye sigi film sidabu. Newton na adudi iche hayo. Vidyalakshmi na phone du lauthoga Henry da call tawi. Henry su fadoglai. Kaidaure? Vidyalakshmi na haiba tanboy kaiboy hairei. Vidyalakshmi na nang ibungo machagi firona mukta purakera. Wadu loiba nangde Henry na khon kanna hairei. Mabu mafibaron setana chatpra. Vidyalakshmi suktoaga Newton da yengi. Newton su paithoaga laikre. Vidyalakshmi na amuk makha tarai. Natiye ibungo machado nanthure adugine. Asi hairaga khara fagadra khana haijarubani. Adubu Henry na yam ngakna Mamin manado hanna tunna sungye ngamoy.
ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗꯧꯅꯤ ꯅꯠꯇꯦꯅꯦ ꯃꯥꯕꯨ ꯃꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯥꯀꯟꯗꯩ ꯅ꯭ꯌꯨꯇꯟꯅ ꯇꯥꯕꯗ ꯁꯥꯎꯅ ꯃꯆꯦꯗ ꯌꯦꯡꯉꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯃꯆꯦꯅ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯥꯎ ꯌꯥꯗ ꯇꯧꯕꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯊꯕꯛꯅꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯑꯁꯤꯕ ꯍꯪꯗꯅ ꯂꯥꯛꯇꯣꯏꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯉꯥꯛꯇꯤ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯑꯒꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯗꯨ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯖꯣꯅꯤ ꯈꯣꯏꯗ ꯆꯪꯉꯝꯃꯒꯦ ꯅꯪ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯍꯦꯟꯔꯤꯅ ꯁꯠꯊꯠꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯛꯇꯕ ꯌꯥꯔꯣꯏꯅꯦ ꯃꯤꯅ ꯎꯔꯒ ꯑꯃꯨꯛ ꯍꯟꯕꯗꯣ ꯐꯖꯗꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯑꯗꯣ ꯅꯪ ꯌꯧꯔꯛꯄꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯖꯣꯅꯤ ꯈꯣꯏꯒꯤ ꯒꯦꯠꯇ ꯅꯪ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯦ ꯍꯦꯟꯔꯤꯅ ꯑꯣꯀꯦ ꯊꯝꯃꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯅ꯭ꯌꯨꯇꯟꯅ ꯑꯗꯣ ꯆꯦ ꯐꯤꯔꯣꯟꯗꯤ ꯀꯥꯏꯗ ꯍꯣꯡꯗꯣꯏꯕ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯖꯣꯅꯤ ꯈꯣꯏꯗ ꯑꯗꯨꯝ ꯆꯪꯉꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯐꯤꯔꯣꯟꯗꯣ ꯄꯨꯔꯛꯑꯒ ꯍꯣꯡꯉꯣ ꯅ꯭ꯌꯨꯇꯟꯅ ꯑꯩꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯥꯗ ꯂꯩꯗꯣꯏꯔꯣ ꯍꯥꯏꯁꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯣ ꯅꯐꯤꯅꯔꯣꯟꯗꯣ ꯁꯦꯠꯇꯅ ꯍꯦꯛ ꯂꯩꯔꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯩꯅꯤ ꯅ꯭ꯌꯨꯇꯟꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯕꯦꯁꯅꯤ ꯀꯩꯅꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯌꯥꯔꯦꯁꯦ ꯋꯥꯊꯤ ꯇꯧꯗꯅ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯦꯝꯕꯤꯅ ꯍꯦ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯖꯨꯠꯃꯦꯟ ꯑꯃ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯗꯦ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯅꯣ ꯆꯔꯥꯡ ꯅꯊꯧꯔꯣ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯊꯦꯝꯕꯤꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯣꯏ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯋꯥ ꯆꯥꯝꯃ ꯈꯨꯝꯂꯛꯏ ꯑꯃꯨꯛꯀꯁꯨ ꯆꯩꯔꯛꯏ ꯊꯦꯝꯕꯤꯅ ꯍꯩ ꯆꯟꯗꯥꯅꯨꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯊꯛꯀꯤ ꯑꯍꯟꯅꯤ ꯍꯥꯏꯕꯒꯤ ꯊꯛꯁꯤꯒꯥꯁꯤꯁꯨ ꯈꯪꯗꯕ ꯄꯤꯛꯇ꯭ꯔꯨꯅ ꯑꯃꯨꯛ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯔꯣ ꯅꯋꯥ ꯂꯧꯗꯦ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ ꯁꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥꯀꯣꯡ ꯂꯥ 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 ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯃꯆꯦꯗ ꯃꯊꯨꯟ ꯑꯣꯟꯖꯤꯜꯂꯤ ꯊꯦꯝꯕꯤꯁꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯨꯗꯣꯏꯒꯤ ꯇꯧꯏ ꯑꯗꯨꯁꯨ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯦꯝꯕꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯖꯕ ꯉꯝꯖꯗꯦ ꯑꯃꯨꯛꯁꯨ ꯀꯞꯉꯥꯡ ꯉꯥꯡꯉꯒ ꯍꯥꯏꯔꯛꯏ ꯅꯪ ꯈꯪꯅꯤꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯣ ꯃꯇꯝꯗꯨꯗ ꯈꯪꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯡꯀꯧ ꯀꯧꯔꯛꯀꯅꯨ ꯅꯪ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯇꯣꯝꯕꯤꯅ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯅꯦ ꯅꯣꯏ ꯑꯅꯤꯅ ꯑꯗꯨ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯏꯄꯥꯁꯨ ꯈꯪꯒꯦꯗꯅ ꯄꯤꯛꯇ꯭ꯔꯨꯗꯤ ꯋꯥ ꯅꯣꯛꯏ ꯀꯟꯅ ꯈꯨꯕꯥꯛꯀ ꯈꯨꯗꯅ ꯅꯣꯛꯑꯒ ꯃꯄꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯑꯣ ꯕꯥꯕꯥ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝ ꯄꯥꯅꯤꯡꯕꯅ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦꯌꯦ ꯑꯗꯨꯒꯤ ꯑꯎꯟꯄꯣꯠꯀꯤ ꯈꯟꯅꯔꯝꯃꯤꯕ ꯊꯦꯝꯕꯤꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯆꯤꯟꯗꯨ ꯄꯣꯝꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯝꯕꯤꯅ ꯑꯗꯨ ꯀꯨꯁꯤꯠꯇꯕ ꯅꯪ ꯈꯪꯅꯤꯗꯅ ꯄꯤꯛꯇ꯭ꯔꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯐꯥꯎꯔꯦ ꯃꯔꯩ ꯀꯥꯗꯨ ꯇꯤꯟꯊꯣꯛꯇꯅ ꯂꯛꯅꯔꯛꯏ ꯃꯦ ꯆꯔꯥꯡ ꯀꯣꯛꯆꯥꯎꯕꯤꯌꯦ ꯇꯣꯝꯕꯤꯅ ꯏꯍꯦ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯎꯟꯄꯣꯠꯀꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯅꯪꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯀꯥꯟꯗꯅꯦ ꯄꯩꯁꯥꯗꯤ ꯅꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯛꯑꯗꯧꯅꯤ ꯑꯗꯨꯗꯅꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ ꯊꯦꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯄꯥꯗ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯌꯥꯔꯦ ꯕꯥꯕꯥ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯃꯤꯒꯤ ꯁꯣꯔꯥ ꯂꯩꯗꯣ ꯆꯠꯂꯣ ꯊꯦꯡꯉꯦ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯑꯗꯨꯕꯨ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯑꯣ ꯐꯔꯦ ꯏꯄꯥꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯊꯦꯝꯕꯤꯅ ꯑꯣꯍꯣ ꯀꯥꯡꯖꯩꯕꯨꯡꯗ ꯂꯩꯔꯝꯅꯤ ꯑꯗꯣ ꯕꯥꯕꯥ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯗꯣꯏꯔꯥ ꯇꯣꯝꯕꯤꯅ ꯍꯩ ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯛꯑꯗꯣꯏꯅꯦ ꯅꯣꯏꯕꯨ ꯑꯩꯒꯤ ꯆꯥꯛꯀ ꯍꯥꯞꯄ꯭ꯔꯣ ꯊꯦꯝꯕꯤꯅ ꯀꯩꯅꯣ ꯕꯥꯕꯥ ꯁꯤꯗ ꯑꯗꯨꯝ ꯆꯥꯔꯣ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦ ꯇꯣꯝꯕꯤꯅ ꯏꯀꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯆꯦꯡ ꯇꯤꯡꯍꯧꯗ ꯂꯣꯏꯔꯦ ꯌꯥꯔꯦꯁꯦ ꯑꯩ ꯆꯠꯂꯒꯦ ꯅꯅꯥꯎꯒꯤ ꯆꯥꯛꯇꯣ ꯍꯜꯂꯛꯑꯒ ꯆꯥꯖꯔꯖꯅꯤ ꯊꯤꯕꯤꯔꯒ ꯊꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯁꯨ ꯁꯣꯔꯥꯠ ꯃꯐꯝꯗ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯦꯝꯕꯤꯒ ꯄꯤꯛꯇ꯭ꯔꯨꯒꯁꯨ ꯁꯣꯔꯥꯠ ꯃꯐꯝꯗ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯤꯍꯦ ꯑꯗꯨꯛ ꯇꯞꯄ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯆꯦ ꯊꯦꯝꯕꯤꯅ ꯉꯥꯏꯈꯣ ꯂꯣꯏꯗꯣꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯛ ꯌꯥꯝ ꯇꯞꯄ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣ ꯆꯟꯅꯗꯣꯏꯁꯦ ꯊꯦꯝꯕꯤꯅ ꯏꯁ ꯇꯞꯄꯒ ꯀꯅꯥꯅ ꯆꯟꯅꯗꯦ ꯍꯥꯏꯅꯣ
ꯑꯁꯤꯅ ꯐꯔꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯨꯅ ꯅꯥꯟꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯇꯧꯔꯗꯤ ꯃꯍꯩ ꯆꯥꯎꯗꯣꯏꯅꯦ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯔꯩꯈꯩ ꯁꯨꯛꯇꯣꯛꯂꯒ ꯄꯤꯛꯇ꯭ꯔꯨꯅ ꯅꯣꯏ ꯅꯥꯄꯥ ꯑꯃꯨꯛ ꯐꯔꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯔꯗꯤꯅꯦ ꯉꯁꯥꯏꯅ 8 ꯊꯣꯛꯅ ꯍꯟꯖꯤꯟ ꯇꯧꯔꯅꯤ ꯑꯩꯗꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯃ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯊꯦꯝꯕꯤꯅ ꯏꯁ ꯍꯔꯦ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯊꯕꯛꯅ ꯃꯥꯅ ꯑꯝꯐꯥꯎ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯕꯒ ꯁꯥꯗꯅ ꯅꯪꯀꯣ ꯄꯤꯛꯇ꯭ꯔꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯕꯜ ꯂꯩꯇꯦ ꯊꯣꯛ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯍꯦ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯆꯔꯥꯡ ꯂꯩꯔꯤꯉꯩꯗꯕꯨ ꯑꯩꯅ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯊꯦꯝꯕꯤꯗꯤ ꯁꯥꯎꯒꯠꯂꯛꯏ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯌꯥꯔꯦ ꯑꯩ ꯊꯕꯛꯀ ꯑꯝꯇ ꯆꯠꯂꯔꯣꯏ ꯅꯪ ꯆꯠꯂꯣ ꯄꯤꯛꯇ꯭ꯔꯨꯅ ꯑꯃꯨꯛ ꯀꯗꯔ ꯇꯧꯔꯒ ꯊꯦꯝꯂꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯅꯠꯇꯦ ꯃꯤ ꯃꯕꯦꯝꯃ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯃꯤ ꯁꯣꯔꯥ ꯆꯠꯇꯕꯒ ꯌꯥꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯇꯟꯗꯣ ꯕꯣꯔꯥꯃꯨꯛ ꯍꯨꯔꯥꯟꯗꯣꯏꯅꯦ ꯑꯗꯨꯒ ꯕꯖꯥꯔꯗ ꯄꯨꯔꯒ ꯌꯣꯟꯗꯣꯏꯅꯦ ꯊꯦꯝꯕꯤ ꯌꯥꯝ ꯉꯛꯅ ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯨꯅ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕꯒ ꯉꯝꯃꯣꯏꯀꯣ ꯑꯃꯨꯛ ꯆꯣꯞꯄꯒ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯈꯪꯗꯅ ꯃꯌꯥꯝꯅ ꯋꯥꯔꯤꯅꯕ ꯇꯣꯛꯈꯤꯗ ꯉꯥꯏꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯣ ꯃꯤꯅ ꯉꯥꯡꯅꯕ ꯈꯔ ꯐꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦ ꯅꯠꯇꯦꯅꯦ ꯄꯩꯁꯥ ꯐꯪꯂꯀꯥꯟꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯊꯦꯝꯕꯤꯅ ꯑꯁ ꯇꯜꯂꯤꯀꯣ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯄꯤꯛꯇ꯭ꯔꯨꯅ ꯍꯣ ꯅꯪꯕꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯌꯥꯔꯦ ꯆꯔꯥꯡ ꯊꯕꯛ ꯈꯔ ꯇꯧꯕꯗ ꯃꯣꯟꯗꯅ ꯂꯩꯔꯗꯤꯅꯦ ꯅꯌꯨꯝ ꯄꯥꯟꯕꯗ ꯆꯟꯅꯔꯣꯏꯀꯣ ꯊꯦꯝꯕꯤꯅ ꯌꯥꯔꯦ ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯈꯔ ꯂꯦꯞꯄꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯋꯥꯕꯨ ꯋꯥꯗ꯭ꯔꯥ ꯈꯪꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯒ ꯈꯟꯅꯗꯅ ꯁꯣꯔꯥꯠ ꯃꯐꯝ ꯌꯧꯔꯛꯂꯦ ꯁꯣꯝꯗꯅ ꯖꯣꯅꯤꯅ 이봉어 मचा से 시오이노 홍도 ꯅ꯭ꯌꯨꯇꯟꯅ यारनी दा जोनी अखोई तयाइना पुरानी है ꯖꯣꯅꯤꯅ नोसु तल्ले हे अई अमा लैरिसे केमता बेलु याउदबई मवंगदा अइंगोंदे अदुम हाइबा याबसिदा अमुक कईगी हाइरुइनो न्यूटनना नतिये अदुमना लाना खनगनो ꯖꯣꯅꯤꯅ यारेसे सी अदुम सेलो नोई तयाइदो लानु हाइखो ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯒꯗꯕ ꯃꯤ ꯅꯠꯇꯦꯅꯦ ꯖꯣꯅꯤꯅ यानी हायो नोई हाइबा तलगा अई हाइगे ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯩ ꯐꯣꯟ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯖꯣꯅꯤꯅ ꯑꯩꯃꯥ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯉꯁꯥꯏ ꯏꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯌꯥꯔꯅꯤꯌꯦ ꯇꯧꯔꯅꯣ ꯑꯗꯨꯝ ꯂꯥꯛꯑꯁꯅꯣ ꯖꯣꯅꯤꯅ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯇꯕ ꯅ꯭ꯌꯨꯇꯟꯁꯨ ꯖꯣꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯐꯤꯔꯣꯟꯗꯨ ꯂꯧꯔꯦ ꯖꯣꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯍꯦꯟꯔꯤꯗꯣ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯗꯣꯛꯈꯣꯀꯣ ꯅ꯭ꯌꯨꯇꯟ ꯃꯆꯦꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯗꯥ ꯖꯣꯅꯤꯌꯥ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯌꯦ ꯖꯣꯅꯤꯅ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯃꯥꯒꯤ ꯅꯦꯆꯔ ꯃꯑꯣꯡꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯗꯨ ꯂꯥꯞꯄꯤꯕ ꯃꯐꯝꯗꯒꯤ ꯑꯁꯤ ꯇꯥꯅ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯇꯝ ꯌꯥꯝ ꯃꯥꯡꯅꯤ ꯇꯧꯕꯅꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯈꯪꯗ꯭ꯔꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯖꯣꯅꯤꯅ ꯏꯆꯦ ꯐꯣꯟꯗꯣ ꯇꯧ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯃꯥꯅ ꯁꯤꯗ ꯂꯥꯛꯑꯒ ꯁꯣꯔꯥꯠ ꯌꯥꯎꯕꯁꯨ ꯌꯥꯗꯧ ꯅꯠꯇꯦ ꯑꯗꯨꯏ ꯁꯔꯨ ꯍꯥꯏꯗꯣꯛꯈꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯈꯜꯂꯒ ꯐꯣꯟꯗꯨ ꯄꯨꯊꯣꯛꯑꯒ ꯇꯧꯏ ꯁꯣꯝꯗꯅ ꯍꯦꯟꯔꯤꯗꯤ ꯅꯥꯀꯣꯡꯗ ꯕ꯭ꯂꯨꯇꯨꯠ ꯃꯆꯥ ꯑꯃ ꯊꯤꯟꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯆꯦꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯃꯥꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯑꯣꯏꯗꯅ ꯁꯨꯡꯑꯣꯛ ꯑꯣꯛꯇꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯏ ꯍꯦꯟꯔꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯩ ꯁꯥꯎꯅꯤꯡꯂꯛꯏ ꯍꯦꯟꯔꯤꯅ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯃꯨꯛ ꯃꯆꯦꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯄꯒ ꯅꯥꯎ ꯋꯥꯗꯨ ꯉꯥꯡꯕ ꯅꯪꯗꯦ ꯍꯦꯟꯔꯤꯅ ꯃꯌꯥ ꯆꯤꯛꯑꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯤꯅ ꯐꯣꯟꯗꯣ ꯑꯣꯛꯇꯦ ꯈꯪꯉꯗꯤ ꯑꯗꯨꯝ ꯆꯒꯠ ꯇꯧꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯖꯣꯅꯤꯒ ꯅ꯭ꯌꯨꯇꯟꯒꯗ ꯌꯦꯡꯂꯛꯏ ꯖꯣꯅꯤꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯅꯥꯎ ꯐꯤꯔꯣꯟꯗꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯍꯦꯟꯔꯤꯅ ꯐꯤꯔꯣꯟ ꯑꯩꯅ ꯄꯥꯏꯔꯒ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯊꯤꯜꯂꯛꯏꯗꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯋꯥ ꯉꯥꯡꯗꯧꯐꯥꯎ ꯀꯤꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯍꯦꯟꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯌꯧꯔꯛꯇꯣꯔꯦ ꯒꯦꯠꯇ ꯉꯥꯏꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ ꯋꯥ ꯍꯥꯏꯕꯒ ꯑꯃꯐꯥꯎ ꯅꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯖꯣꯅꯤꯌꯥ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯥ ꯌꯥꯔꯦ ꯂꯥꯛꯑꯁꯅꯨ ꯖꯣꯅꯤꯅ
ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯏꯆꯦ ꯑꯩꯁꯨ ꯑꯁꯣꯝꯗ ꯕꯥꯃꯣꯟꯅ ꯀꯧꯔꯛꯑꯦ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯈꯣꯏꯁꯨ ꯐꯝꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯅꯔꯒ ꯂꯩꯅꯔꯦ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨꯅ ꯇꯜꯍꯥꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯍꯦꯠ ꯁꯥꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯍꯣꯏ ꯑꯗꯨ ꯐꯖꯅ ꯍꯥꯟꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯆꯦ ꯄꯤꯛꯇ꯭ꯔꯨ ꯍꯥꯜꯂꯤꯁꯤ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯄꯤꯛꯇ꯭ꯔꯨꯅ ꯑꯆꯥ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦ ꯅꯊꯤꯛꯇ ꯀꯥꯎꯔꯥ ꯑꯉꯥꯡꯗꯨ ꯐꯅ ꯁꯥꯎꯅꯤꯡꯂꯁꯨ ꯄꯤꯛꯇ꯭ꯔꯨꯗ ꯍꯪꯒꯠꯅ ꯈꯨꯝꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯄꯥꯈꯣꯟ ꯁꯤꯔꯛꯏ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯑꯇꯥꯇꯨ ꯃꯌꯥꯝꯁꯦ ꯈꯨꯜꯂꯨꯅꯦ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯅꯣꯏꯅꯦ ꯉꯝꯃꯔꯣꯏ ꯆꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯒꯤꯗꯤ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯁꯤꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯣꯏꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯅꯣꯏꯒꯤ ꯅꯆꯤꯟꯅꯥꯎ ꯀꯧꯔꯤꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯊꯦꯝꯕꯤꯅ ꯇꯥ ꯐꯥꯔꯒ ꯃꯉꯛꯇꯨ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯝꯃꯤ ꯊꯦꯝꯕꯤꯅ ꯆꯠꯂꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯕꯤꯗ ꯑꯃ ꯑꯃꯨꯛ ꯍꯥꯏ ꯇꯧꯍꯜꯂꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯆꯦꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯥꯎꯕ ꯀꯌꯥ ꯑꯃ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯂꯩ ꯇꯥꯂꯛꯇꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯊꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯅ ꯍꯩ ꯊꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤꯗ ꯑꯝꯇ ꯂꯥꯎ ꯊꯦꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯃꯥ ꯅꯨꯄꯤꯗꯨꯅ ꯑꯁꯤꯗ ꯑꯣꯏ ꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤ ꯃꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯂꯩꯕꯗꯨ ꯃꯉꯥꯏꯔꯦ ꯊꯦꯝꯕꯤꯗꯤ ꯃꯤꯉꯣꯟꯗꯁꯨ ꯋꯥꯐꯧ ꯀꯟꯅ ꯍꯥꯏꯖꯕ ꯉꯝꯕ ꯃꯤ ꯅꯠꯇꯦ ꯊꯕꯛ ꯑꯗꯨ ꯇꯜꯂꯦ ꯑꯗꯥ ꯇꯜꯂꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯑꯗꯨꯝ ꯆꯠꯂꯤ ꯅꯨꯄꯤꯗꯨꯅ ꯑꯁꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯍꯅꯨꯕꯤꯅ ꯃꯌꯨꯡ ꯍꯜꯂꯝꯕꯩ ꯄꯦꯂꯥ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯑꯃꯨꯛꯇ ꯍꯩꯗꯣꯛꯎꯆꯣ ꯊꯦꯝꯕꯤꯗꯨ ꯇꯧꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯖꯗ ꯑꯗꯨꯝ ꯄꯨꯊꯣꯛꯂꯒ ꯃꯅꯤꯡꯗ ꯆꯪꯉꯒ ꯍꯩꯗꯣꯛꯀꯦ ꯇꯧꯏ ꯄꯤꯛꯇ꯭ꯔꯨ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯃꯆꯦꯅ ꯄꯥꯏꯔꯤꯕ ꯄꯦꯂꯥꯗꯨ ꯃꯨꯜꯂꯒ ꯃꯃꯥꯡꯂꯣꯝꯗ ꯄꯨꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯀꯣꯏꯊꯤ ꯊꯤ ꯊꯦꯝꯕꯤꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯇꯥꯟꯅꯔꯛꯏ ꯊꯦꯝꯕꯤꯅ ꯍꯦ ꯄꯤꯛꯇ꯭ꯔꯨ ꯉꯥꯏꯈꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯅꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯇꯥꯗꯈꯩ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯎꯔꯦ ꯅꯨꯄꯤ ꯑꯗꯨ ꯒꯦꯠꯇ ꯊꯣꯛꯈꯤꯕ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯃꯌꯥꯝ ꯃꯥꯡꯗ ꯄꯦꯂꯥ ꯑꯗꯨ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯅꯕꯗ ꯂꯣꯏꯔꯦ ꯇꯥꯟꯖꯥꯅ ꯆꯥꯗ꯭ꯔꯤꯁꯨ ꯍꯦꯟꯔꯤꯒꯤ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯩ ꯅꯨꯄꯤꯗꯨꯁꯨ ꯍꯦꯟꯔꯤꯅ ꯒꯥꯔꯤ ꯈꯥꯝꯃꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯆꯠꯂꯤ ꯁꯣꯝꯗ ꯅ꯭ꯌꯨꯇꯟ ꯈꯣꯏꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯀꯦ ꯍꯥꯏꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨꯅ ꯄꯦꯂꯥꯗ ꯄꯨꯔꯛꯄ ꯌꯨꯡꯗꯨ ꯍꯩꯗꯣꯏꯒꯤ ꯇꯧꯔꯛꯏ ꯑꯗꯨ ꯎꯕꯗ ꯇꯨꯡꯂꯣꯝꯗꯩ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒ ꯅ꯭ꯌꯨꯇꯟꯒꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯍꯩ ꯍꯩ ꯅꯨꯄꯤꯗꯨꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯌꯨꯡ ꯍꯩꯗꯣꯏꯒꯤ ꯇꯧꯕꯗꯨ ꯎꯕꯗ ꯁꯠ ꯅꯣꯟꯊꯈꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯖꯣꯝ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯏ ꯍꯦꯟꯔꯤꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯅ ꯌꯨꯡ ꯃꯌꯥꯝꯗꯨ ꯍꯦꯟꯔꯤꯗ ꯑꯣꯏꯅ ꯍꯩꯖꯤꯜꯂꯤ